खुरुमजरी ISTV Manipuri pau bideng tabir basing butaram okseri uzig marui papauda lupa crore humpudra changna sangai festival nangnana ba permanent exhibition ground ama lamboi khungnang khongda semgatli uzig pau sandong na pizari lupa crore humpudra changna sangai festival nangnana ba permanent exhibition ground ama lamboi khungnang khongda semgatli ISTV news na phangba pau amagi matung inna State ki Industry Department ki makhada lamboi khungnang khongda semgatliba permanent exhibition ground asigi park chauba ekar kunmathoini masigi damak hauzik ahing nungthil khaidana ground development amadi atai thabak thoram kya paikhatli handa tai kuidana state ki chief minister Okram Ibobi masalagtuna mafam asi yengselambaga loinana athuba matamda ayamba thabak losinana ba akanba poktak piramle hairi hauzik lamboi khungnang khongda semgatliba permanent exhibition ground asi sanjin thong saba loisindrabadi mafam asida sangai festival pangthoklaba yabagi thajaba leibana festival mamangda losinana ba akanba poktak pikhibani hairi panba yai handakta sanjin thong amani jenimsta paikhatliba chawkhat thaurangi thabak sing yengsinba lakhibada chief minister na sanjin thong asi chahi gi November tang kunthra dagi hauna pangthok kadoriba sangai festival nangnaba loisingani karigumba nangdragana atopa upai thigani haina phongdokhiba leikhrabani nakalamromda paikhaliba thabak thoram sing asina ahing nungthil khaktana pot thanna yawba truck masing khangna thausinbadagi meter changarung sangba lambi asi ka hena fattabadagi lamdam adugi miyamna penda bawa fam kaya phongdoknarakli angang the koli iskun chakani ade iskun chakani haida mapada thintu ye mapana sakhron na tanda thairi kapi ko chinjeli mapa sin ngai manda dana ne masa je thintu e ba misita me ba basti la khare dana tawa yamatai cha dar me khoi gi kenosi Amaromda lamboi khungnang khong dai house lerak development committee ki president KS Joy Kumar na phongdorakhibada government na chawkhat thorang paikhatpada committee ki maikaidagi apanba piba leite lambi asi NR Academy City Montessori Higher Secondary School amadi government dai house na chingba leibana mahairoi lising amaga chani gi mathakta numit khudingi chatliba lambi ni lambi ka hena fataba sina tatana khudong thiba thokpada natana lamdam adugi miyamna chathok chasin tawbada khudong sadaba kaya mayokna hale hiramasida mari leinaba singna miding changduna athuba matamda lambi semaningi haiki hana koilas lo oina rejeramba lambi asi heavy loaded vehicles ki persona day and night megapur land development gi namukta changse padagi lambi asi asuki mati phatre hari lambi asi asidrisda hogi school ani lei harbi school ani sigi chorokpa chhatra gi strength chi lising ma chani romni hariba chhatra ching asi nong marakta khogi nungju tha oibanina lekhom leinang marakta chapara sugi mati awa boina khare adu general public amasung dai house ki employees sing su sugi mati awa ba thinare maramachina khogi concern department na athubu matamda lambi sigi chaka gi lam amasung tongkhatan leiba mong ta daba khogi phimam si athubu matamda semjin biraga raja singgi amasung chhatra singgi general public ki phanaba simbiu haijari Manipur Vidhan Sabha Puthokiba budget asida nupi angangi hiram singda sizinagadaba senpham asi mamangi budget tagi lupa crore chamaga kun hena kakthakhiba asina Manipur sarkar na nupi angang singbu namthabiri haina all Manipur nupi marupna thadorokpa cherolamana khangalagli nupi marupna gender budget puthu haina kholaw lawringaida asigumba budget ama puthoroppa ase laibak thibani budget asida thabak phangdaba narol singi thabak phanghanana bawafam su yaudri khudakta gender budget haptuna Manipur gi yaifana bu hona biu hairi Manipur da food testing laboratory matik chana leitabana tongan ba mafam dagi Manipur da pusalakli ba pek tawraba chana na ba polam sing asida kari machal yauri amadi hakchang da sokningai oibra haibadu chap chana khangdopa ngamdri mioi kyana food testing laboratory mathau ningthina tawhaning bagi apam sing phongdok narakli hiramasida report ama Hojik border lana Manipur packing togdun pusalakliba sangom amadi ajinomoto na chingba singasi food testing laboratory da fazana test togduna certified togdrabudi sabada kiningai oi haina hana dm college gi principal oiramba jito sarmana ISTV news to phongdorakle sangom powder da melamine powder yalambadagi china da angang lising kya hospitalized togduna awabata ki melamine powder asi sangom powder ga machu chap manai masi charubana punchi mangna bagi macha ko haina su jito sarmana makata na phongdokli kidney nung leram adi kari marung gi matang thigana re adegi ding sai gi food division leiga sai gi officer mayama ali public
public ki ngasai ge akhang hai mayam yauna tonga sum mathang thegna ba matam da sagom powder da angang sing sabada yai ya de khangdaba adu melamine plastic sabada sinaba powder makam yang salami hai mayam khangare mahau dile hanba haksang dadi kanadaba ajinomoto na chingba sisu aikoi mioi bana chabada Chinese restaurant syndrome na chingba narakloi haningai leite masi medical science literature na sakine ba wapom phongdoki nakalamrom da angangal khaktana chanariba uncle chief atei snack amadi soft drink na chingba sing asi charu thaglubada changda makal kya gilaina pokpa yabgya kibalai hari food item sing asi leibada sel tingbada natana hakchang sokningai oi haina su jitom sarmana phongdoki nongda mi amana thumamadi chini chabagi chang asi akakna balai hena charabadi hypertension amadi atei problem kya hakchang da thokpa yai angang sing chahi ga chanadana noiba amadi toina nagan ba kaya gi maramsu oiroi haningai leite haiki angang sing chahi ga chanadana noiba amadi toina nagan ba kaya sigi maramsu oiroi haningai leite ml gi Pepsi bottle ma na dragon sai soft drink bottle thapa matam da already 22 gram sang re hari machine se ar puna maksigi follow na kahanes akoi thum chang hi bana to kahanes chini sa hi bana to animal na maram orna angang ji masaga akoi gi sahi ga sana da bit thigam sa ko gumba yang kan noi pe me gumba obesity ko ani yang kan noi bi ga si masa phabai nati masi laina makhalamani hai morela laga pusilapa maming matha phajana thadaba amadi Myanmar gi marol de iba food packing item singdagi miyam na section bayam na tangai fade masi check tawna ba leiba kamaga hogdo fogjin taw lalolitik tawnariba border area da food testing laboratory unit thambasu yamna darkar oi haina science ki oja ji thomas sharmana ISTV news da phongdoki adu live thibana akoi more power ga asomdagi Thailand omdagi Burma omdagi China omdagi pusalai ga hojiki haiba noodle mayama ari potato chip ka si mase de mono sodium glutamate hapam moda koi khang dia adu moi marona thabna thai maronda Burmese maron thabna kari happy expiry date yogro lan khang de adagi akoi ge state timare na food testing lab ka laidana more se food testing lab ma hangdo ka anda asomdagi border lan pusalai ba posai mayam se test over se tawde mase yawi machan je mase haksang songai oi diga se moina amtang akoi certify tawra matungda akoi da public da phangan bor yang phakadawa adu na tragedi hauchi ko ren mase mi pai ningai ISTV pawgidamak em ranjan amadi Norway Philips info chahi mapan dagi tarataruk fawbugi manungda leiba angang singna creative performance creative arts creative scientific innovation amadi creative writing ki matangda balsri selection ki nomination ki damak lagliba July ki tang 19 fawbugi manungda Khumal ta leiba Manipur state bal bhavan da register tawba yagani hairi sangai prauda leiba food corporation of India gi sinmi singna makhoi khusuman hengatna ba masung lever ekta yauriba khudong saba sing piu haina khongdang changsilengai cherakta department ki myoi singna khunekta sinmi pusilaktuna thabak tohon ba thongbu consumer affairs food and public distribution levers association na yaning da phungdokre ngasi sangai prauda pangthokpa paumi singa unabada association ki general secretary Romendra Jitna sinmi singna changsil leba khongdang ngasi sogat piu matik chaba warawisan puraptriba fawba kanagumba amatana pot haptok harchin gi thabak tawigan haiki all India trade union congress ki president L Sotin Kumar amasung central trade union gi mihut santa yauna pangthokiba paumi singu naba adida Romendra Jitna makha tana mapanagi atopa lever sing pusilaktuna thabak tawhan ba thingle nakalani da yanaba puraptriba fawba khongjang makha tana sangsin khigani haiki yamna thamoi suningai oibo kai department ngam me habigi matau ngarang dagi Manipur police adai Manipur rifle ato pa raja section gi ato pa sin missing na akoi hana sujare me sin min na ta ato pa sin missing yamna thamoi suningai kamuni loi be aba mong da koi muslim missing na sun ho yaura kan thok suan ba maram di waro sil porok na bagi procedure official ansari ga marak sta su mo koina asumai na tau bisi yam thamoi suningai aba mong ni maside se na mak akoi na ta ba ato pa department of flying the sin missing la ibasi ta sing na haita di sin mi mo koi su akoi support to bam thokoni adu mo koina asum na sanga ga su ba bisi akoi gi mayok ten sin missing gi mayok ten akoi sangbi ganu thing na bagi koi thoram do di lojare when missing to koi yam democratic ko mo de thing ganu adu koi ma hata na sing gi fam sida kai do sige haye kai gu ya na dragati kari do sige karam ba education karam communication sige sakana ta na bagi damang thai bu koi uji trade union gi uja hotel hoi trade union gi leader mayam ma le ngai koi ta na bagi tanja koi uji lo lamboi khungnang khong pukri dagi
खुलेम लेकाई उपाक थोंग फावबद लेबा लंबी की नागेट लेरिबा इसिंग सिजनरिबा कंज्यूमर सिंगना इसा इसा की इसिंग कनेक्शन लोबगी मरी लेनबा चेचांग सिंग वाटर सप्लाई मेंटेनेंस डिवीजन नंबर 1 खुयाथोंग द लेबा एजुकेटिव इंजीनियर की ऑफिस ता लागना बखंगलगली कनेक्शन ऑर्डर अमसुंग अतोनबा टेक सिंग येंगलगा थिदोगलबा मतुंगदा नौना तिंगलिबा पाइप तगी इसिंग कनेक्शन लोबा यागनी हाइना वाटर सप्लाई मेंटेनेंस डिवीजन नंबर 1 की ई ना खंगलगली चटकी तांग तारानिथोई लंगथबल कुंजा इंडो बर्मा रोडता बोम पोखाइबदा आंगांग अमा यावना मियोई तरुक अशोक अपन नंगदुना लायेंगलिबा सिंगबो मणिपुर सरकार की माइकैदगी ngasi फावबा हन्ना येंगबिदबबु बोम पोखाइबा अदुगी मतंगदा सेमखिबा जेएसना नुंगाइतबा फुंगदोरकली पैसा लेतबदगी मपुंग फाना लायेंगबा लोइद्रिङैदा हॉस्पिटल दगी हलकपसु यावरे हाइदी अतेनबा मतंगी मनुंगदा सरकार की माइकैदगी मतंग पांगबियु हाइना जेएसीएसना थादरोबा चेरोल अमना खंगलगली सेकेंडरी थाक्तगी यूनिवर्सिटी फावबद लेबा महिरोई सिंगबु मियोइबगी हक्की मतंगदा मरुओइबा सिंग खंगहननबा सेंटर फॉर ह्यूमन राइट्स मणिपुर यूनिवर्सिटी न थबक का पाइखलगनी हाइना सेंटर फॉर ह्यूमन राइट्स एंड ड्यूटीज एजुकेशन ना यूनिवर्सिटी द लेबा सेंटर असिदा पावगी मिफमा पांगथोखरे सेंटर असिगी कोऑर्डिनेटर डॉक्टर एम सुरेश कुमार ना लमदम असिदा हौजिक पामदबा थौदो कया थोगलिबा सि हंथानगे हाइरबदी महिरोई सिंगदा हाना मियोइबा सिंगी हक्की मतंगदा हाना खंगनबा मथौ ताई महिरोई सिंगदा एकेडमिक ट्रेनिंग प्रोग्राम अमदी अवेयरनेस प्रोग्राम कया पांगथोगनबा सेम सारे हाइखी अखोई छात्र सिंगदा मरो स्कूल कॉलेज यूनिवर्सिटी की छात्र सिंगदा ह्यूमन राइट्स की नॉलेज सी मकोइदा खरा दोसु पीरगा अखोई डूज एंड डोंट तगदबो मुसुं तगदबो सिंग असि हाइबा ह्यूमन राइट्स की नॉलेज सिंसिना मकोइदा खंगलबा मतुंगा अखोई तुंगी अफबा मणिपुर अमा पुरनबैदमता मसि मणिपुर यूनिवर्सिटी ना हाइबा 3 days समर ट्रेनिंग प्रोग्राम असि पांगथोकसि मरुइबा पाव अमुका न पिजरी लुपा करोड़ हुमपुद्रा चंगना संगाई फेस्टिवल नंगनबा परमानेंट एग्जीबिशन ग्राउंड मा लंबोई खुंगनांग खुंगदा सेमगदली मीटिंग ताबिरबा सिंगबु अमुका न खुरमजरी